Akisbani Imphal Nolini Devi na pau pajari ahanbada maruiba pau Numit nini humnigi manungda Raja Sigi Rajnitigi Waroichin Puraklagani Haibagi Tajaba Lady Raja Bidan Sabha Mipam Pangtokidaba adu Laibactibani Haina Hanagi Manipur Bidan Sabagi Adiaksa T.S. Lokeswana Fongdorakli Lalo Litik Amati Marumdom Sentok Lainabagi Lamda Kongdarikli Bisingidama Corporate Leaders Conference 4.0 Ngasi Pangtokre Pradhanmantri Narendra Modi ki France Khongchat ngasi loisinkhre mahak America pangkhragani amishung Gunthani Pansuba National Games ki taruk ni janba numita Manipur na sana ki takaman ama lupa gi ani chenjeng gi mari punna takaman taret phangbangam khre Mukhyamantri Nongthamba Biren Pham Thadokraba matung ngasi phawba anauba Mukhyamantri gi ming lauthokpa leitri ngasi chu awang nungpok Raja ki BJP ki in charge Dr. Sambit Patrana Rajapal Ajay Kumar Bala ka unakhi ngasi ayuk pung 10 taba matamda unakhiba aduda kari wafam khanakibagi habedo chapchana khangba ngamdri madugi matungda Imphal Hotel da Raja ki tongan ba MLA singa unakhi Dr. Sambit Patrana unakhiba MLA sing adugi manungda Langthabal Kendra ki MLA Karam Syam amadi Khurai Kendra ki MLA L Susil Ro yaukhi adubo hauji oriba rajniti ki oiba chamamnaba asigi matangda pangmising na hangba wahangi paukum amata MLA Susil Ro na pikide pangmising na hangba wahangi paukum da MLA Karam Syam na hai haujik lairiba rajniti ki oiba wathok asi numit nini humni gi manungda loisilakani haibagi thajaba lei Mang hai constitutional crisis laite kendra gi lusingba singi pautak makada thokliba rajniti ki oiba wathok asi athubade loisilagani haibagi thajaba lei The problem will be solved by the center with the help of the legislature. I think that no constitutional crisis in Manipur, no problem at all. Amarumda President Rul Lakadoribra Haina Paumisang na hangba wahangi paukum adugi matangda mahaki mot bibangamde haiki adubo anaupa Mukhyamantri amang ngasi lauthokatra haina hangba wahangda Sri Karam Syamna madugi thajaba wangmadani haina phungdokhi Manipur ki hauji oriba phibam asida Raja Bidhan Sabha mifam pangthokhidaba asi laibakthibani haina hanagi Manipur Bidhan Sabha ki Adhyaksa T.S. Lokeswana phungdorakli Babu Parata lebam hake official quarter da pangthokpa paugi mifam amada khundrakpam kendra gi MLA asina hai Raja asida thokliba watuk singgi matangda waroisin puraknaba amadi awa ana tarba singda karamba mateng pangada gi haibina jingba wafam sing khanagadaba maptam asida Bidhan Sabha mifam phamda bahaibasi Raja asiki miyam gi mangjabani Hauji oiriba rajniti gi oiba ahoba kaya asina Raja asiki miyam da chamamnaba pokhale haina su MLA asina makhata ki May Thardagi Holy for the Toiba, Crisis, Messi, Handak Laiba, 7 session to be to Manipur Legislative Assembly Sida, Pazana, Kanari Haraga, 2 pieces Langanaba, to be Hibasida, Kanghodana, Masagi, Sabi session of the Manipur Legislative Assembly 225, say, Pamandana, Kamba, Habase, quite the level, Kiba. Security Force ki kangpuna tungan bamapam singda thi humba amadi area domination gi thabak leptana sathari Police ki pauna hai ngasi nungthil commando kakjing unit ki kangpuna aina thingkrabalu KCP city mitai ki mioi ama kakjing jila gi Irumpal area ta ki fare mioi asi kakjing amadi Thobal jila ki tungan bamapam singda leiba miyam dagi senkhai thungkhai toba mioi ni hairi mioi adudagi mobile phone ani amadi sakamari panba gari ama phagat pangamki makhata na thijinaba kakjing police station da case ama lokhatle hairi Manipur State Legal Services Authority ki makhada District Legal Services Authority Thobal na sinduna new criminal law sabi hiramda nomagi oiba khanadeinaba mifam ama pangthokre Kakjing Jila ki Superintendent of Police ki conference hall da pangthokpa thoram aduda jila aduda leiriba investigating officer yauna tungan ba police officer sing saruk yaki maduda district and session judge Thobal Samom Ibzen Kakjing Jila ki SP Thokjom Bikramjit Thobal ki chief judicial magistrate Dr. Laisram Dena Devi Kakjing Jila ki additional SP law and order Romendro Singh amadi jila asiki judicial magistrate first class Nira Sinam na chingba mioi kaya saruk yaki paugi marak thatna atenba break ama
Nupi singna nupi oibigi anababu lotsinduna thamba thadoklasi. Chatliba tha asigi leipak pokpa yumsa kaisa sagol se numit khudingi lemna gynae oncology doctor tanabata natana free pap smear test, breast screening, colposcopy amadi thyroid screening lemna yengthokpagi khudong chaba pizari. Akupa marolgidamak NABH Phanglaba American Oncology Institute Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu. Tabiriba Pawasi Akasbani Imphal Dagini. Manipur Technical University की महिरोई सिंगना सिंधुना Reignite, Reinvent and Rise have hiramda Corporate Leaders Conclave 4.0 ngasi pangthokre. Raija asida leiriba business studies course tamliba amadi entrepreneurship da thawai yauba Manipur University amasung Dhanam Manjuri University की महिरोई सिंगना charuk yakiba thorum adu North Ewo leiba Hotel Imphal gi sangai hall da pangthokhi. Tharumatuda Raija Sigi business amasung entrepreneurship lamda saknairaba miyoi kaya charuk yaki. Tharumatuka mari lenana Manipur Technical University ki Department of Management ki SOD Dr. Laurembam Victoria na hai. Pangtukliba conclave asi haurakliba mahiloi singda platform ama pibada mateng oina bagi wakalonda marirak suba oina pangtukpani. Conclave asigi manung chana numit nifu mangani ki oiba summer camp amasu pangthokli. Camp asida matau karamna business tawbada mai pakatake haiba hiram yauna haurakliba entrepreneur singna paikhat payaba thabak sing khangan na bahonari. All Manipur United Clubs Organization Amukogi Kunthani Thuirak Suba Mapokuman Thoram ngasi pangthokre. Kwakaithel akam lekai da leba Amukogi office da pangthokpa thorum aduda lub asiga chatminariba poire lemerol apunba mera paipi Manipur Federation of Haumi All Manipur Women Voluntary Association All Manipur Mitei Pangal Clubs Organization Kabui Mothers Association yauna tungan pelub singgi mihut sing charuk yakhi. Tharumatuda Amukogi President Phaidoijam Nando Luwang na hai Manipur gi apunba gi saktam ngak tuna thamna bagi wakalonda tungi mirol gi damak lub asigi ipa ipu singna lingkhat pirambani pandam asigi makhada ngasi ju lub asina lepalaitana thabak thoram kaya paikhatuna lakli hauji oriba raija asigi phibam asida khul ngak liba singbu phana ba honariba thawong amukona yabang amloi hainasu mahakna makha takhi Bharat Myanmar ngangkhoi da paikhaliba ngangkhoi sambal khabaki thabak amadi free movement regime sanahan ki dabaki mayokta Sandel amadi Tengnopal jila da pung 12 gi shutdown lauthokduna miyam ki khongchet ama chatkre Sandel Naga People's Organization amadi lub asigi makhata leiba Naga Phurup 13 amadi Naga Students Union Sandel na Naga Chief Association Sandel ga khuchamna duna chatkiba khongchet adu Sandel jila ki oina jila asigi headquarters ta leiba Ma Union Government Higher Secondary School lampak tagi horaga DC complex pawba chatki Sakpi Karong block tasu yaning tabagi khongchet adu chatkhiba kal loinana Tengnopal jila ki tuisini khuldagi horaga Lamrit khul pawba chatki Khongchet aduda ngangkhaina aikhoibu punduna thamba yaroi aikhoigi haurakpam khangbiyu ngangkhaina tokai tahali nungsi janabana punchin nahali haibana singba wahai sing iba placard sing sizinakhi tungda pradhan mantri da iba memorandum amamam jila ani sigi DC singda pisinki District Administration Kaksingna Jila Asigi Social Welfare Office ka khusamna duna Jila Asigi oiba Nasa Mukta Bharat Abhiyan Action Plan ki manung channa awareness program ama pangthokre Dharmadu Kakching Khunau High School amadi Kakching Khunau Makha High School da pangthokpani Maduda Asian Youth Leader Colombo Plan Newton Ningombamna resource person oina saruk yakhi Cited Hopang Lupna International Mothers Language Degamari Lenana Sahi Kudingi Language Activist Piba Kumbong Mayum Gaurahari Madumati Mother Language Award Lisingani Kunmanga Sahi Asigi Oina Sakna Daba Language Activist Professor Pangnum Gunindro de Pidagani Cited Lopang Lupna Tadurokpa Gerald Amanahai Award Asi Tasiki Kunma Toida State Central Library Imphal Auditorium the Pangtokadoriba International Mothers Language Data Lantokani Award asida sel oina lupa lesing tara citation ama amasung sol ama yauri. Pagi madak tatna aten ba break ama.
Admission open. UNACO School Excellence in Education. Subnagi lupa lising mga ahanbagi oina thibiraga khongman namadi maitramda aduga lupa lising kun thibiraga Janung Residential Campus da mingchanbagi khudong chaba si lobi ho. Chairman's Club members singi oina tha ahum gi tuition fee logjeroi. Parent amakaki angang mari mingchanbada mari suba angang du lemna mahi tambagi khudong chaba pizari. Angang ahum oiragana ahum suba angang dugi admission amadi tuition fee 50% khaktamak logjagani. UNACO School na konba mafam singi local parents UNACO group ki active loanees vendors and farms bankers amadi Manipur lengang na sakang na media house singi damag admission amadi tuition fee da chada tara discount bijari. Ngasi mag adom gi anak pa campus da laktuna tanabiyo. Aku pamarol gi damag ay ko website www.unacoschool.in natraga contact 8131070337. Akasbani Imphal dagi pau tabiri. प्रधानमंत्री नरेंद्र मोदी अमसुंग फ्रांस के राष्ट्रपति इमानुएल मैक्रोन अनीना पुन्ना फ्रांस के ऐतिहासिक ओइरबा शहर मार्सेल दंगसी अहानबा इंडियन कंसुलेट हांगदोखरे मदुगी ममांगदा लुचिंगबा अनीना लेबाक अदुदा लेबा भारत मचासिंगा उन्नतुना वारी वताई साकी अमसुंग मजार गेस्ट लेबा वार सिमिट्री द चतुना अहानबा अमदी अनीसुबा लांजाउदा लेखिद्रबा लानमिसिंगी मफमदा इकाई खुमनबा उठकी Commonwealth War Graves Commission की मखादा सेम की बा लानमी लिसिंग मचाटे लोंगी सिमिट्री अदुदा इहान हनबा ओइना इंकुमजा लिसिंग मचमापन कुनमंगादा भारत लानमी की निंगसिंग खुबम अमा माइकुम हांगदोखिबनी मसिगी सुमथकदा भारत अमदी फ्रांस लेबाक अनि यावना पाइखतबा इंटरनेशनल थर्मो न्यूक्लियर रिएक्टर प्रोजेक्ट सु लुचिंगबा अनि न चतुना येंखी प्रधानमंत्री नरेंद्र मोदी ने महाकी खोंगचट असिगी मनुंग चन्ना फ्रांस के अहुमसुबा ख्वादिगी चाउबा हिथांगफम पोर्ट ऑफ मार्सेलेदा चलबा याई हाइरी फ्रांस की खोंगचट लोइरबा मतुंगदा प्रधानमंत्री नमित निनी की अमेरिका खोंगचट की दमक फ्रांस थादोकनी हौजिक सानबगी पाउ खेतिमयुम प्रेमचंद की उत्तराखंड जथरीबा उत्तराखंड सुबा नेशनल गेम्स की तरारुतरुक निचुनबा नुमित्ता एरोबिक जिम्नास्टिक इंडिविजुअल्स इवेंटा मणिपुर की एरिहा पांगममना सनागे तकमान लौब ngamkhre मिक्स पेयर दा मुचुम रोमेश अमदी आरके थोइथोइ लेंबी चनुना लुपागे तकमान फंखरे ट्रायो इवेंटना एरिहा पांगमम मुचुम रोमेश अमसुम ओक्रम उमाजिना लुपागे तकमान फंखी ग्रुप इवेंटना एरिहा जेसिका अंजोरी लैशिलेंबी अमसुम मलियानी कोनसम कांगबुना सेंजिंगी तकमान लौब ngamkhe फेंसिंग मसानगी इपी इवेंटसु मणिपुर की नुपागे टीम सेंजिंगी तकमान फंखी बगलोनेना फॉल इवेंटसु लुपागे तकमान फंखी जुदो मसानगी ओइना किलोग्राम 194 नि कांगलुपटा एल रोशरीना सेंजिंगी तकमान फंखी मणिपुरना हौजिक फावबा सनागी तकमान 13 लुपागे 15 सेंजिंगी कुलहुमदोई पुन्ना तकमान 52 फंगले सर्विसेस पोस्ट कंट्रोल बोर्ड ना सनागी 58 लुपागी कुलहुमदोई अमसुंग सेंजिंगी 19 पुन्ना तकमान 3 फंगदुना ख्वाइदगी मकोकट लेरी महाराष्ट्र सनागी 93 लुपागी हुंफु अमसुंग सेंजिंगी हुंफु पुन्ना तकमान 3 फंगदुना अनिसुबुद लेरी टोटल सुपर मणिपुर स्टेट लेक लिसिंगनी कुनमरी कुनमागी ngasi sanakhiba मेस्टा मिलन FA ना यूथ ऑर्गेनाइजेशन स्पोर्टिंग क्लब पंजिल अनि अमदा माथिबा पीखरे अतो मेसिंगदा नॉर्थ ईस्टर्न स्पोर्टिंग यूनियन मणिपुर पुलिस पु पंजिल मंगा सिनोदा माथिबा पीखरे अमुकन हाइजगे नॉर्थ ईस्टर्न स्पोर्टिंग यूनियन ना मणिपुर पुलिस स्पोर्ट्स क्लब पु पंजिल मंगा सिनोदा माथिबा पीखरे साई आरसी ना नेरोका FC पु पंजिल मंगा सिनोदा माथिबा पीखी फुटबॉल क्लब लमजाउना यूनाइटेड ब्रदर्स FC पु पंजिल अनि सिनोदा माथिबा पीखी मरी सुबा MNCA Boys Under 14 Tournament लिसिंगनी कुनमरी कुनमुंगागी ngasi sanakhiba मेस्टा YAL Thoba Lishang Temna KCC Komo Bazarbu Ranma Panamaitiba Pikre Atopa Mesingda CBCC Sagolban Salam Lekaina LCC Lamsangbu Wicket Nipan Namaitiba Pikre NCA Nambolna CCK Kongmanbu Run Chahum Tereta Maitiba Pikre Nolini अरुबिदा मरुइबा पाउ अमुखना नुमित निनी हुमनी की मनुंगदा राज्य असिगी राजनीति की वरोचिन पुरकलकनी हाइबगी थाजब लेरी राज्य विधानसभा मिफम पांगथोखिदबा अदु लाइबक थिबनी हाइना हानगी मणिपुर विधानसभा के अध्यक्ष TS लोकेश्वरना फोंदोरकली ललुल इतिक अमदी मरोमदोम सेंथोक लेनबगी लमदा खोंगदारकलिबसिंगीदमा कॉर्पोरेट लीडर्स कॉन्क्लेव 4.0 मसी पांगथोखरे प्रधानमंत्री नरेंद्र मोदी की फ्रांस खोंगचट ngasi लोइसिंखरे महक अमेरिका पांगखरगनी अमिसुंग कुंठा निपानसुबा नेशनल गेम्स की 33 जनवरी नुमिता मणिपुरना सनागी तकमान अमा लुपागी अनि सेंजेंगी मरी पुना तकमान 8 फंगबंगखरे पाउलोइजरे
꯫